Meeoi Singna Masagi Shaktak chek Puthoku Yadabadagi Chaona Erang Thokkhre Haukiba tarik tarit ke ahing nongyaida turong laubida thokiba pamdaba thodok adugi achumba wayel fanghanlu haina didim lambi thingduna miyamna khongjang changsilingai ngasi numit yungba matung thinunggaida bolero gari amadi Hyundai Verna Karda Lakpa Meeoi Singna Masagi Shaktak chek Puthoku Yadabadagi unkhatnaraktuna Chaona Erang Thokhibani hairi thodok adu Imphal lomdagi Moirang lomda haitarakpa gari ani aduda tonglakpa sing aduna makoina Indian Army gi personnel singne haina Shaktak adu moinamak identity card na chingba utlu yakhide amadi civil dress laki hairi miyamna Shaktak na ba wafam haibada usit thawoidabagi mawong ulakpadagi khoisaung naraba miyamna bolero gi gari adu mai thaki hairi Verna car aduna mamai leiraga hanki hairi Verna car aduna commando gari ani amaga loina na mafam aduda amuk handuna lakibani hena khoisaung naraba miyamna Verna gari adusu mai thanaba tawringai gari da tonglakpa sing manak nakpada leiba yum singda chensin naki hairi Meeoi ani amana security force na ngak senduna thamki hairi security force singi maike digi irang adu laksin na batia gas na chingba ka pahuraki pawadu fangbadagi maike kayadagi miyam su mafam aduda changsin lakpadagi irang hena chawkthorakpadagi rapid action force singna blank fire tawbadana tana mok bom na chingba season aduna miyam tan khaina ba hotnaki hairi